KUKI volunteersingna Senapati District Student Association SDSA gi luchingba purakibagi wathok loidringai leimakhongda amuk naga furuki imung amagi miyoising purakre. Four-wheeler garida anaba puduna hospital tamna lakpa naga furuki imung amagi miyoising KUKI volunteers amadi nipan suba Gorkha regiment ki kangbuna leimakhong area da phusebagi thabak Thmkhre hairi. Thodok asi ngarang nungthil chawrakna pung 1:30 tarakpa adwaida thokibani. Pau asina makha tana hai. Ibung asigi miyoy ama Aruba Fibamda nabadagi hospital tamna purakpada leimakhong chingmagi check gate ta KUKI volunteers amadi nipan suba Gorkha regiment ki kangbuna wahang pahong chathaba haurakhi. Gari manungda anaba yauri khangna phuchaibagi thabak chatharakibani hairi. Ningsingba yabadi chatliba tha asigi tang 22 gi numidang pung Mapalom tarakpa adwaida Senapati District Student Association SDSA gi luchingba purakibagi thodok phong saduna leiribani. Hauji Sinangkomda KUKI sina akanba maongda bom yauna nomai kapthaba haukhre hairi. Atopa pau amana ngasi ahindagi hauna pangthokadoriba Christmas ki kumhaina lakpada Manipurda khundaminariba Christian lining chatpa khudimaki mafamda yaifaba nungaiba paujel pijari. Lakadoriba anauba chahina lakpada ingtappa nungai yaifaba nungsi chanaba mapu mana pibirasanu tawbatabu leibasi thugainingba mioi singdadi maru mapangi khut thingtukloi. Mathangi pauda Staff Selection Commission na lauba CAF exam da toratuna maithibadagi KUKI mahairoi sing mai hauna saukhre. Mathangi pauda su hari Manipur Nagaland amasung Mizoram da maraipang macha sing changlakpada kupna yengsinaba center na khangankre. Arambai Tengol Luching Purel Kournganba gi liching makhada lisangsin na chatharakhiba igi palngakpa haiba tharonggi manung channa Arambai Unit 1 gi commander amadi Tengol loising na sinduna Thaubalai Sangthemgi iche ichal ima iben singna afafata khana leinaduna wasak lobagi tharam pangthokpagi mami ama imakhong khangdaba miyoy amadi masak khangdaba asiba hakchang singgi masak maming khangdoknaba biometric technology sizinaragani haina Union Home Minister Amit Shahana phongdokhre. Wafam asi ngarang pangthokhiba anauba crime law 3 implementation ga mari leinana National Crime Records Bureau NCRB gi awangba thaki oiba pangthokhiba mifamda phongdokhibani. Khangsi khangbayaba khangsi koi chilenau sing soundingba pendaba nungaitaba pumnamak ireiba ifurup ki khallaga khangbayaba khangsi ninghanagumsi haina Kournganba phongdokli. Christmas ki yaifa paujel pirakli. Christian lining chatpa singi khwaidagi chauraba kumhai Christmas na lakpada Manipur gi governor, chief minister sing amasung loop singi Manipur gi miyam maru oina Christian lining chatpa singda yaifa paujel pirakli. Manipur gi governor Lakshman Prasad Archya gi paujelda chahi khudingi Jisu Christ pokhiba numit asibu Christmas haiduna thauram pangthokli. Kumhai asi malemda leriba Christian lining chatpa singi oiba khwaidagi maru oiba numitni. Prabhu Jisuna Santi ngakpiba nungsibiba paujel sandoklami. Christian missionaries singna educational service pak sana paikhatliba asi thagatli hairi.